ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥ ꯂꯦꯞꯄꯤꯗꯨꯃ ꯀꯅꯥ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯃꯔꯥ ꯄꯥꯏꯕꯤꯅ ꯀꯔꯝꯕ ꯂꯨꯞꯅ ꯑꯩꯈꯣꯏ ꯁꯤꯃ ꯇꯧꯔꯦ ꯃꯐꯝꯁꯤꯃꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯉꯨꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯅꯥ ꯊꯣꯛꯂꯛꯀꯗꯣꯔꯤꯒꯦꯕ ꯑꯗꯨꯒ ꯌꯥꯅꯔꯤꯕ ꯀꯟꯗꯤꯁꯟꯗꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯑꯅꯤ ꯂꯧꯕꯁꯤꯗ ꯁꯔꯀꯥꯔꯒ ꯀꯔꯤ ꯋꯥꯐꯝ ꯌꯥꯅꯔꯀꯥꯟꯗ ꯀꯔꯝꯕ ꯋꯥꯔꯦꯞ ꯂꯧꯅꯔꯀꯥꯟꯗ ꯌꯥꯅꯔꯒ ꯑꯉꯥꯡ ꯑꯁꯤ ꯄꯨꯕꯤꯔꯤꯅꯣꯕ ꯃꯈꯣꯏ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯆꯠꯂꯤꯕꯅꯦꯕ ꯑꯩꯈꯣꯏꯅ ꯆꯔꯥ ꯍꯦꯟꯕꯁꯦ ꯃꯈꯣꯏ ꯈꯪꯉꯕꯅꯤ ꯃꯈꯣꯏ ꯖꯦꯁꯤꯁꯨ ꯈꯪꯉꯕꯅꯦꯕ ꯂꯧꯒꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯆꯔꯥ ꯍꯦꯜꯂꯤꯕ ꯖꯒꯥꯁꯤꯡꯇꯗ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯩꯈꯣꯏ ꯂꯧꯖꯔꯒꯦ ꯍꯥꯏꯕꯒꯤ ꯏꯟꯐꯣꯔꯝ ꯑꯝꯇꯪ ꯄꯤꯕꯤꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯊꯃꯣꯏꯁꯤ ꯄꯦꯟꯖꯔꯝꯒꯅꯤꯕ ꯐꯪꯗ꯭ꯔꯤꯕ ꯃꯆꯥ ꯃꯤ ꯀꯨꯟꯊ꯭ꯔꯥꯅꯤꯊꯣꯏ ꯍꯦꯟꯅ ꯂꯩꯔꯤꯕ ꯁꯤꯒꯤꯁꯨ ꯃꯃꯥ ꯃꯄꯥ ꯂꯩꯔꯤꯕꯅꯦꯕ ꯃꯈꯣꯏꯒꯤꯗꯤ ꯃꯆꯥꯁꯦ ꯃꯃꯤꯠꯇ ꯎꯔꯒ ꯂꯩꯔꯤꯕꯅꯦꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯔꯁꯨ ꯑꯇꯩꯗꯤ ꯐꯪꯗꯕꯁꯤꯡꯁꯤꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯃꯈꯣꯏꯗꯤ ꯃꯃꯨꯡꯗ ꯃꯆꯥꯁꯤꯡꯗꯨ ꯎꯗꯕ꯭ꯔꯕ ꯎꯗꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯀꯔꯤ ꯋꯥꯔꯦꯞ ꯂꯧꯅꯕꯤꯔꯒ ꯑꯉꯥꯡ ꯑꯅꯤ ꯂꯧꯕꯤꯔꯣ ꯂꯧꯕꯒꯤꯗꯤ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯑꯃꯅ ꯑꯩꯈꯣꯏꯗ ꯊꯤꯡꯕꯒꯤ ꯔꯥꯏꯠ ꯂꯩꯇꯦ ꯃꯃꯥ ꯃꯄꯥꯅ ꯂꯧꯅꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯑꯊꯤꯡꯕ ꯀꯔꯤꯝ ꯂꯩꯖꯦꯕ ꯇꯧꯕꯇꯕꯨ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯁꯣꯛꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯙꯔꯅꯥ ꯐꯝꯕꯗ ꯅꯠꯇ꯭ꯔꯒ ꯔꯤꯂꯦ ꯆꯠꯄꯗ ꯁꯣꯛꯏꯕ ꯃꯌꯥꯝ ꯌꯣꯠꯅ ꯂꯦꯡꯗꯅ ꯇꯧꯔꯤꯁꯦ ꯀꯅꯥꯅ ꯗꯥꯏꯇ ꯄꯨꯗꯣꯏꯅꯣꯕ ꯀꯅꯥꯅ ꯂꯥꯏꯌꯦꯡꯕꯤꯗꯣꯏꯅꯣꯕ ꯃꯁꯤꯒꯤ ꯋꯥꯔꯣꯏꯁꯟꯁꯤꯃꯁꯨ ꯑꯉꯥꯡ ꯂꯧꯔꯝꯗꯥꯏꯗ ꯍꯥꯏꯕꯗꯤ ꯖꯦꯜꯁꯤ ꯇ꯭ꯔꯣꯡ ꯂꯧꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯅ ꯃꯁꯤꯒꯤ ꯋꯥꯔꯦꯞ ꯑꯃ ꯑꯩ ꯁꯔꯀꯥꯔꯗ ꯊꯝꯍꯟꯖꯅꯤꯡꯉꯦꯕ ꯉꯥꯎꯕꯤꯗ ꯊꯣꯛꯈꯤꯕ ꯑꯉꯥꯡ ꯑꯅꯤ ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯖꯁꯇꯤꯁ ꯑꯗꯨ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯖꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯍꯛꯆꯥꯡ ꯂꯧꯈ꯭ꯔꯒꯁꯨ ꯂꯧꯈꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯏꯃꯥ ꯕꯕꯥ ꯍꯥꯏꯅ ꯍꯥꯏꯒꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯅ ꯆꯠꯊꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯃꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯖꯔꯤꯕꯅꯤ ꯁꯤꯗꯩꯁꯤꯗ ꯀꯔꯤꯁꯨ ꯍꯥꯏꯕꯤꯔꯝꯕ ꯇꯧꯗꯅ ꯃꯈꯣꯏꯅ ꯀꯩꯁꯨ ꯈꯪꯍꯟꯕꯤꯔꯝꯗꯅ ꯃꯌꯥꯝꯒꯤ ꯃꯣꯠ ꯀꯔꯤꯁꯨ ꯇꯥꯕꯤꯗꯅ ꯑꯉꯥꯡ ꯂꯧꯈꯤꯕꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯈꯪꯍꯟꯕꯤꯔꯒ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗꯕ ꯃꯣꯠ ꯑꯗꯨ ꯈꯖꯤꯛꯇꯪ ꯂꯧꯕꯤꯔꯒ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄꯤꯔꯝꯕ ꯑꯣꯏꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯐꯅ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯁꯥ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯍꯟꯕ ꯀꯧꯕ ꯂꯩꯔꯣꯏ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯥꯕꯤ ꯖꯁꯇꯤꯁ ꯑꯁꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯈꯣꯡꯖꯪ ꯑꯀꯟꯕ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯛꯄ ꯌꯥꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯈꯪꯖꯒꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯍꯛꯆꯥꯡꯁꯦ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯃꯈꯣꯏꯒꯤ ꯁꯤꯁꯤꯅ ꯂꯣꯏꯒꯅꯤ ꯍꯥꯏꯕ ꯂꯩꯇꯕ ꯃꯔꯝꯅ ꯑꯇꯣꯞꯄ ꯏꯃꯨꯡꯗ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯣꯠꯅꯃꯤꯟꯅꯁꯤ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯇ꯭ꯔꯣꯡ ꯂꯧꯕꯤꯗ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯩꯔꯤꯕ ꯁꯤआꯔꯄꯤꯑꯦꯐ ꯀꯦꯝꯗ ꯑꯩꯈꯣꯏ ꯂꯩꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯤꯟꯕꯤꯗꯦꯅ ꯈꯣꯜꯂꯥꯎ ꯂꯥꯎꯕ ꯑꯍꯨꯝꯕꯨꯁꯨ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯁꯦ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯇꯥꯡ 3ꯗꯒꯤ ꯑꯩꯈꯣꯏ ꯃꯥꯂꯣꯝ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯨꯊꯥꯡ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯛꯄꯅꯤ ꯈꯨꯊꯥꯡ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪꯁꯦ ꯄꯨꯟꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏ 8ꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 19ꯅꯤ ꯁꯨꯖꯜꯂꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯈꯨꯊꯥꯡ ꯆꯔꯥ ꯍꯦꯟꯕꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯁꯄꯣꯔꯠ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯃꯁꯤꯒ ꯑꯩꯈꯣꯏꯅ ꯁꯥꯎꯅꯤꯡꯗꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯔꯥꯡꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯑꯩꯈꯣꯏꯅ ꯈꯨꯊꯥꯡ ꯆꯔꯥ ꯍꯦꯜꯂꯤꯁꯦ ꯀꯅꯥꯒꯤꯗꯃꯛꯇꯅꯣꯕ ꯇꯣꯡꯉꯥꯎꯕꯤꯗ ꯑꯉꯥꯡ ꯑꯅꯤ ꯁꯤꯈꯤꯕ ꯑꯃꯗꯤ ꯃꯤꯑꯣꯏ ꯃꯤꯆꯝ 3 ꯍꯥꯠꯈꯤꯕꯁꯤꯗꯒꯤ ꯅꯨꯃꯤꯠꯇꯩ ꯍꯧꯔꯛꯏꯕꯁꯦ ꯃꯈꯣꯏꯒꯤꯗꯃꯛꯇꯅꯦꯕ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯅ ꯃꯆꯥꯗꯨꯕꯨ ꯄꯨꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯏꯔꯥꯡ ꯍꯧꯗ꯭ꯔꯤꯉꯩ ꯃꯌꯥꯝꯁꯦ ꯇꯤꯌꯥꯔ ꯒ꯭ꯌꯥꯁꯅ ꯄꯥꯟꯗ꯭ꯔꯤꯉꯩ ꯃꯌꯥꯝꯁꯦ ꯁꯣꯔꯣꯛꯇ ꯂꯦꯞꯇ꯭ꯔꯤꯉꯩ ꯃꯌꯥꯝꯁꯤꯅ ꯙꯔꯅꯥ ꯆꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨꯅ ꯂꯧꯕ ꯃꯇꯝꯗꯨꯗ ꯃꯆꯥ ꯑꯅꯤꯁꯤ ꯂꯧꯕꯤꯍꯧ ꯇꯥꯔꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯥ ꯐꯥꯅꯤꯡꯆꯤꯠ ꯐꯥꯅ ꯈꯨꯊꯥꯡ ꯆꯔꯥ ꯍꯦꯜꯂꯒ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯄꯨꯝꯅꯃꯛ ꯂꯝꯒꯤ ꯂꯥꯛꯑꯒ ꯈꯨꯊꯥꯡ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯁꯦ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯝꯃꯣꯏ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯔꯝꯃꯣꯏꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥ ꯂꯦꯞꯄꯤꯗꯨꯃ ꯀꯅꯥ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯃꯔꯥ ꯄꯥꯏꯕꯤꯅ ꯀꯔꯝꯕ ꯂꯨꯞꯅ ꯑꯩꯈꯣꯏ ꯁꯤꯃ ꯇꯧꯔꯦ ꯃꯐꯝꯁꯤꯃꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯉꯨꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯅꯥ ꯊꯣꯛꯂꯛꯀꯗꯣꯔꯤꯒꯦꯕ ꯑꯗꯨꯒ ꯌꯥꯅꯔꯤꯕ ꯀꯟꯗꯤꯁꯟꯗꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯑꯅꯤ ꯂꯧꯕꯁꯤꯗ ꯁꯔꯀꯥꯔꯒ ꯀꯔꯤ ꯋꯥꯐꯝ ꯌꯥꯅꯔꯀꯥꯟꯗ ꯀꯔꯝꯕ ꯋꯥꯔꯦꯞ ꯂꯧꯅꯔꯀꯥꯟꯗ ꯌꯥꯅꯔꯒ ꯑꯉꯥꯡ ꯑꯁꯤ ꯄꯨꯕꯤꯔꯤꯅꯣꯕ ꯃꯈꯣꯏ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯆꯠꯂꯤꯕꯅꯦꯕ ꯑꯩꯈꯣꯏꯅ ꯆꯔꯥ ꯍꯦꯟꯕꯁꯦ ꯃꯈꯣꯏ ꯈꯪꯉꯕꯅꯤ ꯃꯈꯣꯏ ꯖꯦꯁꯤꯁꯨ ꯈꯪꯉꯕꯅꯦꯕ ꯂꯧꯒꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯆꯔꯥ ꯍꯦꯜꯂꯤꯕ ꯖꯒꯥꯁꯤꯡꯇꯗ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯩꯈꯣই ꯂꯧꯖꯔꯒꯦ ꯍꯥꯏꯕꯒꯤ ꯏꯟꯐꯣꯔꯝ ꯑꯝꯇꯪ ꯄꯤꯕꯤꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯊꯃꯣꯏꯁꯤ ꯄꯦꯟꯖꯔꯝꯒꯅꯤꯕ ꯐꯪꯗ꯭ꯔꯤꯕ ꯃꯆꯥ ꯃꯤ 130 ꯍꯦꯟꯅ ꯂꯩꯔꯤꯕ ꯁꯤꯒꯤꯁꯨ ꯃꯃꯥ ꯃꯄꯥ ꯂꯩꯔꯤꯕꯅꯦꯕ ꯃꯈꯣꯏꯒꯤꯗꯤ ꯃꯆꯥꯁꯦ ꯃꯃꯤꯠꯇ ꯎꯔꯒ ꯂꯩꯔꯤꯕꯅꯦꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯔꯁꯨ ꯑꯇꯩꯗꯤ ꯐꯪꯗꯕꯁꯤꯡꯁꯤꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯃꯈꯣꯏꯗꯤ ꯃꯃꯨꯡꯗ ꯃꯆꯥꯁꯤꯡꯗꯨ ꯎꯗꯕ꯭ꯔꯕ
udana adum leikrabane aduna akoi yam nungaijade aduna kari warep longnabiraga angang ani sidobiro lobagidi akoi mama mapa mana akoi da tingbagi rai lete mama mapa na logni haredi akoi atingba kem leje tawadabu mayamgi oiba hoje sohori bakoi gi damakta dhana pambada na tagari le tabda soiba mayam yona lengdana tawrise kanana daita pudoino ba kanana layeng bidoino ba masigi waroi sanjimaju angang lom daida habidi jesi trong lobbi amadi magi family na masigi warep ama ai sarkar da phathaman janinge ba yam pende matungda akoi gi tawge haiba thabak lele gasu akoi masina loiroi asiba yam sirakini akoi amata mot mana deba akoi na sonda kana chali makona sonda yasana rakwa masmai sum tawraga de nuki kuki na koteroisina akoi uchitta bata bani mayang sifana akoi uchitta bata bani akoi masenje mina ne yam thina noknara mani kuki na aduna masi matungda tawbiganu matungda tholokpa thoktabasu oisanu akoi gi sate akoi na hajan mudi tawgi ba thabak singja akoi aremada tabase akoi thamoi seongna nungaijade aduga akoi hoji angang lobgadu tara hen baje akoi hayengdagi loisanjagani aduga akoi megi tang manga bau akoi sarkar da matam bijari haiba angang misam ani haliba degi tangful chilinau ani hatkiba misam ahum hatkiba se makoi taw kukina portores egara amu egara makoi bu thidopiraga sarkar na serak pibiu adu kukina portores singbu manipur leibak sidagi takthokpaje akoi sarkar gi sumba phirep ama athuba matan mi tang manga buki manung de pibiu kariguma sida pirak tabadi akoi gi haiba langdai khongchungna na akoi baluna maya apan baluna akoi tang torp tagi akoi idim lanje shutdown tawrani airport thingani or the product thal loi ado railway construction ana ayek kariga dharma karama school college oi ma ko amata tatagi ayab amata piroi ko shutdown masida lam da leba manipur gulup sing club sing mara paibi sing chang kide mun haiba akoi langdai khongchuna na thangjaliba tara hembo khongchang changjaliba akoi na siresu sina akoi gi mateng pangbirau akoi bu support tawi haiba dimal asida mayam panna saruk yamni chi haiba wafam ji thamjarga